ngasi phongkiba tongan ba Manipuri sifong amasum thokiba thaudo wathok maruoibe I pausing khongga saraga Manipur top channel gi maikedi gi myam na thamjigi anmada mikhal ga mari leinana pamdaba thaudok thokpagi sang hengalakli gari da nungmaina kapsila I haina mayang Imphal NPP amadi BJP gi merep singna amada maral sinari mayang Imphal da assembly constituency da mikhal ga mari leinana khatna sainaba amasung nungmai kapnabagi thaudok thokpagi sang wangkhalakli ngarang numidang pung tara helakpada constituency sida National People Party NPP gi merep oiriba urikingbam Ramesh ki gari da numai kapsin duna attack sa tharamle loinana constituency da BJP gi merep oiriba deputy speaker Kongkham Robindro gi laphupa tera da leba mayum da masakhang da miyai singna numai round kya kapsilambaga loinana BJP gi workers sing furamle thaudok sing asigi matang da amada maral sinari NPP gi merep Ramesh na phongdokibada ngarang numidang pung tara makhairum tabada lafufa tera maya lekai da BJP gi workers sing na mak ki gari da nomai kapsin duna live attempt tarom kibani mak yauna worker kharaga loinana lamda madura leba polling booth sing da awara pa yengsin basakhi MLA Kongkham Robindro gi yumdagi khara satlaga leba dukan amada ising lainaba gari sing adu khamduna leidingai da MLA gi yumrom dagi khanghauduna masing yamlaba miyoi sing tholaktuna makhoi da khuthaba amade nomai kapa horaki thaudo duda Ramesh ki gari yauna puna gari ahum akai to nang khihari thaudo du gi matang da election commission wakat lagani hainasu Ramesh nang si paumi singa unaba mada phongdokre nakalamarom da mayang Imphal assembly constituency da BJP gi mere poidiba deputy speaker Kongkham Robindro gi laphupa tera da lebe yumda NPP gi mere orikimbam Ramesh amasuma ki workers singna numai round ki kaya kapsilambaga loinana BJP gi workers sing furamle BJP mayang Imphal mandal gi IT cell gi convener laisang thep nawbagi alto car gari am thukairam lahari thaudo du ngarang numidang pung tara makhairom tabada MLA Robindro gi yumgi naknan leiba Dablokong Belly Bridge Mayada convener nawbada NPP gi workers sing haibe sing aduna nung thang sai amasung numai kapsin duna attack starki mafam madurigi magnan thoktuna selakpaga loinana manak nakpada leba police outpost amada sensin kibadigi asu apani nang haudre hairi thaudo adu bu yaning da phongdoktuna lamda madugi miyamna wakat mifam sa takre wakat mifam maduda aikoi santipami hingsa thon gumsi misa marakta numai kapsin ba pangdabagi thawongni MLA gi yumda numai kapsin ba yaning de haina thaba plate card kya susijina kian phongdorakli makasa tarakpoina to papa mona polling personnel sing station sing da thakina ba thorang lori dry run pangthokre taragani to Shubha Manipur Legislative Assembly gi mikal naksilakpaga loinana Election Commission of India na CM saba loikre polling personnel sing makoi gi polling station sing da thakina ba thorang puna maksu loikre polling station khuding makta sathagadariba bot hadabigi thabak thoram sing webcasting natraga videographic kuthang na yengsinana ba madi miyamda uhanna ba thorang puna maksu loikre Central Armed Police Force sing polling station kudimakta ngaksingani Assam sum angalodi volunteer ani su polling personnel sing mateng pangnana ba volunteer oina mathautawani amasum polling station kudimakta voter assistant but leibaga loinana haksang e phibam tongalaba madi ahloiraba miyoi sing purakpa madi thinbagi khudongchaba lehenbaga loinana wheelchair gi khudongchaba su pigini haina Manipur gi chief electoral officer Rajesh Agawal na phongdorakli Bot thadanadringai mamangna polling station sing ningthina sanitize tawgani mi kungna lepsindana bagidama circle semduna thamgani mi yamna sindana bagidama token system da bot thadana hangani polling personnel khudimakta PPE kit maikhum hand glove face mask amadi matik sana sanitizer sing pigani hainasu pausna makhatana phongdorakli makasa tharak poina to papa mana Commando na Kaplamle sokle case lokhatkre Imphal East District ki Kyamgai tathok makhalekai da leiba Mohammad Sabuddin sai nifugumari apokpa lekhidraba Phiazuddin kawba miyoy ama ngarang Thobal District ki Waroi Singh post da leiba Mohammad Rakibuddin kawba police commando amana oi thangma Phaiganda 9mm pistol na kapsinlammadagi soktuna hospital lekhan akre hari thogdok thokpa madudagi irilbung police na 9mm ki kapthokraba empty case ama famamkre Thaudu mari lainana irilbung police na FIR ama IPC gi section 427 307 326 354 34 IPC ama sum Arm Act 25 1C gi makada register tawduna thijin ba hokre hari thaudu asigi mari lainana kyamgai awang lekai digi miyoi khara su police na wangpong sathana fatkre ngarang numidang pung nipalom tarakura narcotic cell Imphal East leiba police personnel
Mosin say Kunguni Pan Kova Kamgay, Tatok Makale Kaidi Lakidraba, Nizamuddin Gimasano Pasina, Maruti car Tongduna Mayum Halaki, Lambi the Mue Kranamaki, Gariedu the Akayatway to Walakari, Madugi Matum Tarakpada. Rakibudinga loinana miyoi khara soklaba sabudingi yumda laktuna Rakibudina mahakpu nongwena kaplamani thaudok thokliba mafam adu irilbung police station dagi khanong maikairomda kilometer 5 rom lapna leibani hari thaudo adugi pau irilbung police na numidangi pung 10 rom tarakpada mobile phone kuthangna phangma ngamkibani hainasu pau sina supalakli Lusilakpoina to Pawmana, Tangmabanda, BJP na, Dukan plot Pambara, Tabak Hapura, Lupa Lising Kuntra Yankai Pige Haina, Board Comle, Zoikisan. Lak Libatara Ganito, Super Manipur Legislative Assembly Mikal Gamari, Lainana, BJP Minister T.S. Bishorji down a Kendra Sigi, Isimungsit Karino Kangaba, Mapanda, Sangshilakpa, Senjao Pai, Bakarana, BJP Board Comlibani Haiduna, Yum the Sangduna, Dukan plot Pambara, Tabak Hapura, Lupa Lising Kuntra Pige, Lupa Lising Yankai Pige, Hainamiam, the Oi the Pada Bamong the Utsai Tongs at Taraglibasi, Labak Tivani. Masina Tamaban Kendra Gimiambu, Pangtan Bangamloy, Kendra Sigimiam, Apang Manati, Haina Tamaban Kendra, Zanatadal United Ki, candidate Oidiba, Kumoksum, Zoikis and Fondokre. Ngasi Tamaban Kendra Gimanung Sana Leba, Tarul Kulgi ground Pangtukiba, Emele Zoikisan Bu Sokotpa, Tarungi Kunza Botter Kian Sinduna Pangtukiba, Miam Gueva, Mipam the ZDU candidate Zoikisan High, Tamaban Kendra Gimanung the Lady Miam Giwakalun Karino Haba. Kangdana masum kendra gi manung da leiriba ising nungsit karino haiba kangdana miyam dagi board khom libasina kana ba kari suphangloi kendra sida numit khuding gi minister Biswajit jauna BJP gi miyoi khrana praja singbu pangthanduna BJP da board thadana bani haiduna oi da pada wapam amasum praja singda adu pige ada pige BJP da board thadau haina mit thagalaga board phangna bo honari baduna kari sukana ba phangloi Mikal Naksilakpa sida miyambu nungsiba saba makalgi rasniti na kaidonungda miyamga punna matam sangna satminaduna lakliba Zoikisanbu namtapa ngamloi Thamoiban Kendragi Prajana ehakidi imani ipani isieni inauni khananga si fawbar punna satminaduna lakli Thamoiban Kendragi miyamda Utsairaga board hena fangani khaliba tauksinaba makalgi rasniti ki thawong kaya haus mikal miyada satharakli basina Thamoiban Kendragi Prajagi puning olhanba khak ngamloi haina ZDU gi candidate Zoikisana phongdoki magna makhatana hai Thamoiban Kendragi manungda leiriba lambi singbu magna sinduna koilas thabagi thabak satharingaida BJP gi board phanglaroi haiduna koilas thariba thikadar atuda kari maramgi koilas thariba no haina saiba ngama minister Biswajina Thamoiban Kendra da BJP gi board khomlaga Kendra sigi miyamna board thadar kadaba kari sulaite adu kuiba mata madura Thamoiban Kendra gi manungda leiriba lambi thong simbi hidriba karigino lambi semnabagi tender tawraga expenditure sanction tawdana phajinduna thamkiba minister aman hauzik mikal meyada Thamoiban gi miyam nungsiba sajinaduna tat pa tawba lakpigano Hauzu BJP gi candidate oina tholakliba sina aduk kuiba matamda Thamoiban Kendra miyam gi yaifana thabak tawdraga Mikal miyada miyam gi seba tawjagi makpu mai pakhan biu haiduna board khomba tholakliba si ikainingaini asigumba candidate asi lakliba assembly Mikal Kendra sigi miyamna sauraba paratambira senesu pausna makhatana su phongdorakli Hauzi ko inadi miyam pau si matang sa lusinjarage amaso matamatam geba maruiba I pau sing su miyam dale palaitan update pizarake na channel sigi mekerigi thamjire du miyam anaw bi pau sing hauzi Russia amasum Ukraine gi ani gi marak thokliba conflict sigi matang su miyam da update anaw pizarake miyam puna ngai minasi and pathosigi blo so ki plan ki bior sungak pigini thank you